ꯐꯨꯜ ꯁꯦꯛꯁꯤ ꯃꯈꯣꯏ ꯑꯝꯇ ꯆꯤꯈꯥꯏꯔꯨꯁꯤ ꯍꯥꯏ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇ ꯃꯌꯥꯝꯕꯨ ꯀꯣꯟꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯅꯍꯥꯟꯈꯩꯅ ꯑꯣꯛ ꯆꯥꯕꯗꯣ ꯉꯁꯤ ꯌꯦꯟ ꯆꯥꯔꯛꯑꯅꯤ ꯑꯗꯨ ꯌꯦꯟꯁꯦ ꯃꯐꯩꯁꯦ 2 ꯁꯨꯔꯝꯗ꯭ꯔꯦ ꯌꯦꯟ ꯁꯦꯝꯕ ꯃꯤꯁꯦ ꯁ꯭ꯀꯦꯝ ꯇꯧꯔꯦ ꯑꯩꯈꯣꯏꯗ ꯑꯗꯣ ꯌꯦꯟꯁꯦ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯑꯗꯨꯝ ꯋꯥꯏ ꯉꯥꯡꯉꯔꯣꯏꯒꯦ ꯑꯗꯣ ꯃꯌꯥꯝ 10K ꯃꯛ ꯌꯧꯕ ꯉꯝꯁꯤꯁꯨ 8Kꯗꯤ ꯌꯧꯍꯜꯂꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯆꯥꯕ ꯍꯧꯖꯜꯂꯣ ꯃꯐꯩꯁꯦ ꯑꯩꯉꯣꯟꯗ ꯂꯧ ꯌꯥꯅꯤꯀꯣ ꯌꯥꯅꯤ ꯃꯇꯣꯡ ꯈꯥꯏꯔꯛꯑꯣ ꯌꯥꯅꯤ ꯀꯣꯟꯅꯕꯗꯤ ꯑꯩ ꯑꯗꯨꯝ ꯀꯣꯠꯊꯔꯛꯀꯦꯕ ꯏꯂꯝꯗ꯭ꯔꯦꯀꯣ ꯐꯨꯜ ꯁꯦꯛꯁꯤꯗ ꯐꯨꯜ ꯁꯦꯛꯁꯤ ꯃꯐꯩ ꯑꯝꯇ ꯆꯤꯈꯥꯏꯔꯨꯁꯤ ꯅꯥꯇꯣꯟꯁꯦ ꯌꯥꯝ ꯃꯔꯦꯡ ꯆꯠꯂꯦ ꯐꯨꯜ ꯁꯦꯛꯁꯤꯗ ꯃꯣꯔꯣꯛ ꯁꯥꯔꯞ ꯇꯧꯋꯦ ꯐꯨꯜ ꯁꯦꯛꯁꯤꯗ ꯆꯥꯛꯈꯣꯝ ꯆꯥꯎꯍꯟꯁꯤ ꯀꯃꯦꯟꯇ ꯆꯥꯛꯈꯣꯝ ꯑꯩ ꯁꯟ ꯆꯥꯕꯩꯗꯣ ꯆꯥꯛꯈꯣꯝꯗꯤ ꯐꯖꯅ ꯆꯥꯎꯈꯤꯕꯅꯦ ꯑꯗꯨꯕꯨ ꯚ꯭ꯌꯨ ꯆꯠꯇ꯭ꯔꯦ ꯆꯥꯛꯈꯣꯝ ꯆꯥꯎꯗꯕꯅꯤ ꯍꯦꯟꯅ ꯆꯠꯂꯦ ꯄꯨꯟꯁꯤ ꯁ꯭ꯀꯦꯝ ꯇꯧꯔꯦ ꯍꯦꯟꯖꯥꯡ ꯇꯦꯅꯧ ꯄꯥꯟꯕꯤꯁꯦ ꯂꯩꯔꯝꯗ꯭ꯔꯦ ꯍꯤꯡꯒꯣꯜꯗꯩ ꯄꯥꯟꯕ ꯈꯔ ꯍꯦꯛꯆꯔꯦ ꯌꯥꯅꯤ ꯃꯈꯟꯅꯦ ꯃꯔꯤꯅꯦꯕ ꯁꯤꯅ ꯃꯇꯣꯡ ꯀꯨꯏꯔꯕ ꯇꯨꯡꯗ ꯂꯥꯗ ꯆꯥꯔꯦ ꯂꯥꯗ ꯆꯥꯗ ꯀꯨꯏꯔꯦꯕ ꯊꯔꯣ ꯑꯉꯧꯕꯗꯣ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯁꯤꯡꯖꯨ ꯆꯥꯕ ꯑꯗꯨꯝꯕꯗꯤ ꯆꯥꯛꯇꯤ ꯁꯥꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯅꯥꯇꯣꯟ ꯌꯥꯝ ꯊꯤ ꯍꯥꯒꯠꯆꯕ ꯃꯣꯏ ꯊꯣꯡ ꯆꯥꯔꯣ ꯍꯥꯏꯕ ꯃꯍꯥꯎ ꯂꯧꯕꯝ ꯈꯪꯗꯦ
ꯐꯩꯌꯦ ꯑꯅꯤ ꯍꯥꯞꯄꯣ ꯍꯥꯏꯔꯒ ꯊꯨꯅ ꯍꯥꯞꯄꯤꯔꯝꯃꯦ ꯎꯍꯧꯗ꯭ꯔꯦ 살짝만. 나 지금 비디오에 넣으면 돼 봐. 넣는가? 아니, 나 정신이야. 아, 이거 정말 빼다. 이거 뭐야? 해. 노래나. 시작 하네. 좀 잘해. ꯄꯨꯂꯞ ꯁꯥꯏꯒꯣ ꯃꯇꯦꯛ ꯃꯆꯦꯠ ꯁꯤꯕ ꯃꯈꯣꯡꯗꯣ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯪ ꯁꯥꯏꯕ ꯍꯥꯎꯕꯅꯦ ꯆꯥ ꯉꯝꯖꯜꯂꯣ ꯆꯥ ꯉꯝꯖꯜꯂꯣ ꯅꯪ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯥꯛ ꯐꯅꯌꯥꯝ ꯆꯥꯔꯕ. ꯎꯝ ꯆꯥꯔꯝꯅꯤ ꯌꯦꯡꯉꯣ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗꯣ. 그 섹시다. 잘했다. 공자야 되나 짜로. 시동 짜로. 얘는 한국에 많이 따져. ям 따지는 거 그냥 잡지. 너무 말해. Brashi bedare yine şumbuda. Ciddi letra başan bra. ꯂꯩꯒꯦꯅ ꯐꯪꯗ꯭ꯔꯕ ꯄꯨꯂꯞ ꯈꯣꯠꯆꯟꯕꯅꯦ ꯁ꯭ꯋꯥꯏ ꯆꯠꯇꯣꯏꯗꯣ ꯃꯔꯨ ꯃꯄꯥꯡ ꯉꯥꯛꯇꯅꯦꯕ Öyle bağlı böyle sorun olur.
이런 게 ꯌꯥꯝ ꯄꯣꯠꯇꯕꯤꯅꯤꯅꯦ ꯅꯩꯗꯤ ꯅꯩꯅ ꯅꯤꯄꯥꯅ ꯑꯩꯅ ꯇꯦꯛ ꯇꯧꯔꯛꯄꯗꯣ ꯆꯥꯟꯅꯗ꯭ꯔꯥ ꯊꯤꯜꯂꯦ ꯍꯥꯏꯒꯦ ꯇꯧꯋꯦ ꯊꯜꯂꯦ ꯍꯥꯏꯒꯦ ꯇꯧꯋꯦ ꯐꯨꯜꯁꯦ ꯁꯤ ꯃꯇꯣꯡ ꯉꯥꯛꯇꯅꯦ ꯆꯥꯎ ꯑꯩ ꯃꯇꯣꯡ ꯆꯥꯅꯤꯡꯗꯦ ꯃꯔꯨꯁꯤꯕꯨꯗꯤ ꯆꯥꯅꯤꯡꯉꯤ ꯁꯔꯨ ꯈꯛꯇꯅꯦ ꯆꯥꯏ ꯍꯥꯏꯖꯤꯜꯂꯦ ꯆꯤꯟꯖꯥꯛ ꯆꯥꯛꯐꯝ ꯑꯣꯏꯅꯔꯁꯤꯅꯦ ꯍꯥ ꯈꯣꯔꯁꯥꯒꯤ ꯉꯥꯡ ꯀꯣꯟꯅ ꯆꯥꯡꯗ ꯃꯌꯥꯝ ꯋꯥꯊꯤꯒ ꯉꯥꯡꯗ ꯀꯨꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯋꯥꯊꯤ ꯉꯥꯡꯉꯤꯉꯩ ꯃꯇꯝ ꯅꯨꯡꯁꯤꯕꯅꯤꯗ ꯁꯤ ꯆꯝꯄ꯭ꯔꯥꯁꯦ ꯁꯤꯔꯅꯤꯅ ꯑꯩꯈꯣꯏ ꯆꯥꯕꯗ ꯇꯤꯟꯒ ꯌꯣꯠꯂꯝꯗꯧ ꯁꯨꯡꯃꯥꯟ ꯃꯥꯟꯗꯦꯕ ꯃꯥꯟꯗꯦꯕꯨ ꯑꯁꯦꯡꯕ ꯇꯧꯔꯤꯅꯤ ꯀꯌꯥ ꯈꯜꯂꯝꯗꯧ ꯃꯥꯜꯂꯦ ꯃꯁꯛꯁꯤꯡꯁꯤꯒ ꯀꯥꯏ ꯇꯧꯔꯤꯁꯤꯡ ꯃꯁꯛꯁꯤꯡꯁꯤꯒ ꯀꯥꯏ ꯇꯧꯔꯝꯕ ꯇꯧꯋꯦ ꯏꯁꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯞꯅ ꯆꯥꯖꯩ ꯍꯥꯏꯕ ꯍꯥꯎꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯍꯥ ꯍꯥꯎꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯆꯥꯕꯗꯕꯨꯗꯤ ꯍꯥꯎꯕ ꯎꯝ ꯆꯥꯗꯅ ꯈꯪꯉꯣꯏ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯃꯤꯃꯤꯒ ꯔꯥꯎꯟ 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 ꯁꯣꯏꯔꯦꯅ ꯑꯗꯨꯒ ꯆꯥꯕ ꯍꯥꯎꯋꯦ ꯕꯖꯥꯔꯗ ꯌꯣꯟꯕꯅꯤ ꯀꯣꯟꯁꯤꯜꯂ ꯌꯣꯟꯕꯗꯣ ꯂꯣꯏꯁꯜꯂꯦ ꯂꯣꯛꯁꯤꯁꯨ ꯐꯖꯔꯦ ꯍꯥꯎꯕ꯭ꯔꯕ ꯍꯥꯎ ꯋꯥꯔꯤꯒ ꯑꯗꯨꯝ ꯊꯣꯛꯈꯤꯗ꯭ꯔꯦ ꯇꯧꯗꯦ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯆꯥꯅꯕ ꯍꯣꯠꯅꯔꯦ ꯆꯥꯛ ꯑꯅꯤꯔꯛ ꯁꯨꯔꯦ ꯆꯥꯔꯤ ꯐꯖ ꯆꯜꯂꯤ ꯉꯁꯤꯁꯨ ꯃꯌꯥꯝ ꯄꯅꯤꯁꯃꯦꯟꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯅꯥꯅꯣ ꯃꯌꯥꯝꯗ ꯍꯪꯕꯅꯤꯗ ꯑꯣ ꯃꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯀꯦꯃꯦꯔꯥ ꯊꯦꯠꯂꯝꯕꯗꯤ ꯁꯤ ꯃꯇꯨꯡꯅꯦ ꯆꯥꯅꯤꯡꯗꯦ ꯍꯣꯏ ꯆꯥꯁꯟꯈꯣ ꯁꯤꯗꯤ ꯆꯥꯒꯦ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯦꯟ ꯃꯀꯨꯁꯦ ꯌꯥꯝ ꯉꯥꯎꯖꯩ ꯍꯧꯖꯤꯛꯇꯤ ꯍꯩꯅꯗ꯭ꯔꯦ
ꯁꯨꯝ ꯆꯦꯞꯊꯒꯦ ꯑꯩꯁꯦ ꯆꯥꯎꯅ ꯆꯨꯝꯅꯒ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯀꯛꯑꯝꯕꯔꯁꯨ ꯈꯪꯄꯣꯠꯇꯦ ꯉꯁꯤ ꯐꯖꯅ ꯇꯦꯡꯉ ꯆꯥꯏꯌꯦ ꯆꯞ ꯆꯥꯕꯤ ꯏꯔꯣꯝꯕꯗꯤ ꯁꯨꯝ ꯀꯣꯠꯄ ꯍꯥꯞꯄ ꯑꯗꯣ ꯀꯂꯦꯖꯥꯒ ꯃꯈꯣꯡꯒ ꯃꯦꯠꯄ ꯌꯥꯎꯔꯀꯥꯟꯗ ꯁꯤꯒꯨꯝꯕꯗꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯤ ꯁꯅꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤꯅꯦ ꯑꯗꯨꯝ ꯇꯤꯛ ꯇꯥꯕ ꯑꯗꯨ ꯆꯥ ꯐꯠꯇꯦ ꯍꯥꯏꯅꯗꯥꯏꯅꯦ ꯍꯥꯎꯋꯦ ꯌꯥꯔꯦ ꯋꯥꯔꯤ ꯇꯣꯛꯁꯤꯀꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯑꯩꯈꯣꯏ ꯕꯥꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯔꯨꯔꯦꯅꯦ ꯑꯗꯨꯗ ꯍꯥꯏꯖꯜꯂꯦ ꯁꯨꯡꯂꯩ ꯁꯨꯝꯃꯨꯔꯒ ꯑꯩꯅ ꯑꯃꯨꯛꯁꯨ ꯆꯨꯞꯊꯣꯛꯄꯅꯤꯅ ꯑꯁ ꯆꯝꯄ꯭ꯔꯥꯗꯨꯝ ꯈꯜꯂꯝꯗꯣꯏ ꯀꯩꯅꯨꯡꯒꯤ ꯆꯝꯄ꯭ꯔꯥ ꯑꯣꯏꯅ ꯄꯨꯕꯅꯣ ꯐꯖꯅ ꯑꯣꯠꯂꯦ ꯍꯥꯎꯋꯦ ꯃꯔꯨꯅꯤꯁꯦ ꯕꯤꯗꯤꯑꯣ ꯂꯣꯏꯁꯟꯅꯕ ꯇꯧꯔꯗꯤ ꯁꯤꯒꯨꯝꯕꯁꯤꯃ ꯂꯦꯝꯃꯦ ꯁꯥꯏꯗꯇ ꯁꯨꯃꯥꯏꯅ ꯊꯝꯈ꯭ꯔꯒꯦ ꯃꯌꯥꯝ ꯂꯣꯏ ꯆꯥꯕ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯣꯏꯁꯟꯈ꯭ꯔꯦ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯂꯩꯔꯦ ꯍꯨꯏ ꯈꯔ ꯍꯔꯥꯎꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯌꯔ ꯑꯃ ꯀꯧꯕꯤꯒꯅꯨ ꯍꯥꯏꯗꯤ 10K ꯌꯧ ꯉꯝꯗ꯭ꯔꯁꯨ 8Kꯗꯤ ꯌꯧꯍꯜꯂꯁꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯀꯃꯦꯟ ꯀꯃꯦꯟꯁꯨ ꯄꯤꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯑꯗꯩꯗꯤ ꯇꯧꯍꯟꯅꯤꯡꯕ ꯀꯩꯀꯩ ꯇꯧꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯝ ꯇꯥꯟꯅꯁꯦ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯗ ꯑꯉꯥꯡꯕ ꯐꯠꯇꯕ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯗ ꯇꯛ ꯂꯥꯎ ꯅꯝꯃꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯊꯪ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯟꯌꯥ ꯊꯝꯅꯤꯖꯔꯤ ꯂꯞ ꯌꯨ ꯑꯣꯜ ꯕꯥꯏ ꯒꯥꯏꯁ ꯑꯩ ꯈꯨꯔꯨꯝ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯅꯪ ꯅꯨꯡꯊꯤꯜ ꯕꯥꯏ ꯒꯥꯏꯁ